ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯗ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯋꯥꯕ ꯂꯣꯏꯀꯣꯛꯑꯁꯦ ꯅꯥꯗ ꯌꯦꯛꯇꯕ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯆꯍꯤ ꯑꯍꯧꯕꯁꯨ ꯂꯥꯛꯑꯕꯅꯤꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯑꯩꯈꯣꯏ ꯈꯣꯏꯔꯝꯕ ꯃꯇꯝꯁꯨ ꯌꯧꯔꯛꯑꯦꯗꯅꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯦ ꯀꯠꯅꯩꯗꯅꯀꯣ ꯑꯗꯣ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯁꯥꯕꯗꯣ ꯑꯩꯗꯤ ꯁꯥꯔꯒ ꯀꯠꯆꯒꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯁꯥꯕꯗꯣ ꯈꯤꯇꯪ ꯎꯠꯆꯔꯛꯀꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯁꯥꯕꯗꯣ ꯑꯩ ꯎꯠꯆꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯐꯣꯟꯁꯤꯁꯨ ꯂꯣꯏꯔꯦ ꯂꯣꯛ ꯊꯨꯡꯕꯒꯤ ꯑꯩ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯁꯥꯕ ꯍꯧꯖꯔꯛꯀꯦ ꯇꯋꯥ ꯑꯃ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯀꯕꯣꯛ ꯃꯨꯔꯤꯁꯦ ꯂꯧꯔꯦ ꯀꯕꯣꯛ ꯃꯨꯔꯤꯁꯦ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯁꯥꯕꯗ ꯗꯥꯏꯔꯦꯛ ꯍꯥꯞꯆꯤꯟꯕ ꯍꯥꯎꯇꯦꯕꯀꯣ ꯑꯩꯅ ꯑꯃꯨꯛ ꯔꯦꯁꯤꯄꯤ ꯑꯃ ꯁꯦꯝꯖꯕꯗꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛ ꯁꯦꯝꯕꯗꯨꯗꯁꯨ ꯔꯣꯁ ꯇꯧꯖꯕꯅꯦ ꯑꯗꯨꯒꯤ ꯔꯣꯁ ꯇꯧꯔꯅꯤ ꯑꯗꯣ ꯑꯩꯅ ꯂꯧꯖꯔꯤꯕ ꯆꯥꯡꯁꯤꯁꯨ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤ ꯇꯦꯡꯀꯣꯠꯁꯦ ꯁꯤ ꯑꯍꯨꯝ ꯐꯖꯅ ꯂꯧꯔꯕꯅꯦ ꯑꯣꯜꯂꯕꯅꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯃꯩ ꯂꯩꯊꯔꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯍꯥꯞꯆꯤꯜꯂꯒ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 3-4 ꯔꯣꯁ ꯇꯧꯕꯤꯔꯅꯤ ꯑꯗꯨꯝ ꯈꯪꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯔꯛꯄꯅꯦꯕꯀꯣ ꯄꯥꯎꯗꯔ ꯑꯣꯜꯂꯛꯄꯅꯦ ꯑꯗꯨꯀꯥꯟꯗ ꯇꯣꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝ ꯏꯁꯥꯅ ꯁꯥꯖꯔꯒ ꯏꯁꯥꯅ ꯀꯠꯆꯕꯁꯤꯅ ꯅꯨꯡꯉꯥꯏꯌꯦꯅ ꯑꯩꯅ ꯏꯁꯥꯅ ꯁꯥꯖꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯁꯨꯝ ꯁꯥꯅꯤꯡꯕ ꯌꯥꯎꯔꯛꯑꯗꯤꯕꯀꯣ ꯁꯥꯔꯒ ꯀꯠꯅꯤꯡꯕ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯁꯥꯕꯤꯌꯨꯀꯣ ꯑꯗꯨꯒꯅꯦꯀꯣ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯃꯩ ꯂꯩꯊꯔꯒ ꯔꯣꯁ ꯇꯧꯔꯦ ꯔꯣꯁ ꯇꯧꯕꯔꯒ ꯑꯗꯒꯤ ꯀꯔꯤ ꯍꯥꯞꯇꯣꯏꯅꯣ ꯀꯔꯝꯕ ꯀꯥꯟꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯑꯉꯥꯡꯕꯗꯣ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏꯗꯣ ꯑꯩ ꯇꯥꯛꯆꯔꯛꯀꯦ ꯈꯤꯇꯪ ꯁꯣꯠ ꯁꯣꯠ ꯂꯥꯎꯔꯤꯑꯕ ꯀꯕꯣꯛꯁꯦꯀꯣ ꯃꯥꯒꯤ ꯄꯨꯔꯥ ꯄꯥꯎꯗꯔ ꯑꯣꯜꯂꯛꯄꯒꯤ ꯆꯥꯡ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯗꯨꯗ ꯇꯣꯛꯇꯣꯏꯅꯦ ꯃꯌꯥꯝ ꯑꯩꯁꯦ ꯃꯤꯅꯤꯠ 3-4 ꯁꯨꯖꯜꯂꯦ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯌꯦꯡꯉꯨꯀꯣ ꯃꯈꯣꯟꯁꯨ ꯇꯥꯍꯜꯂꯛꯀꯦ ꯇꯣ ꯄꯨꯔꯥ ꯄꯥꯎꯗꯔ ꯑꯣꯜꯂꯦ ꯃꯌꯥꯝ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯋꯥ ꯃꯊꯛꯁꯤꯗ ꯑꯗꯨꯝ ꯊꯝꯃꯒꯦ ꯇꯣ ꯄꯨꯔꯥ ꯌꯥꯔꯦ ꯇꯣ ꯄꯥꯎꯗꯔ ꯄꯨꯔꯥ ꯑꯣꯜꯂꯗ꯭ꯔꯥꯀꯣ ꯑꯗꯣ ꯁꯤꯒꯤ ꯇꯋꯥ ꯃꯊꯛꯁꯤꯗ ꯑꯗꯨꯝ ꯊꯝꯃꯒꯅꯦ ꯈꯤꯇꯪ ꯑꯗꯨꯝ ꯔꯣꯁ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯑꯩ ꯑꯇꯣꯞꯄ ꯑꯃꯗ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯍꯥꯏꯗꯣ ꯎꯠꯆꯔꯛꯑꯒꯦ ꯀꯣ ꯄꯥꯇ꯭ꯔ ꯑꯃꯗ ꯃꯌꯥꯝ ꯑꯩ ꯁ꯭ꯇꯤꯜ ꯈꯥꯡꯁꯤꯗ ꯑꯗꯨꯝ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯁꯤꯒꯤ ꯒꯨꯔ ꯍꯥꯏꯕꯗꯣ ꯖꯦꯒ꯭ꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯆꯤꯅꯤ ꯑꯉꯥꯡꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯑꯉꯥꯡꯕ ꯁꯤꯖꯤꯟꯅꯗꯣꯏꯅꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯀꯕꯣꯛꯇꯣ ꯁꯤꯒꯤ ꯇꯦꯡꯀꯣꯠꯁꯦ 3 ꯂꯧꯋꯦ ꯍꯥꯏꯗꯅ ꯑꯗꯣ ꯀꯕꯣꯛ 3 ꯂꯧꯔꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯅ ꯇꯦꯡꯀꯣꯠ 1 ꯂꯧꯒꯗꯕ 3ꯗ 1 ꯑꯣꯏꯒꯗꯕꯀꯣ ꯑꯗꯨꯒ ꯘꯤ ꯆꯃꯁ ꯑꯃ ꯊꯥꯛꯑꯅꯤ ꯀꯅꯥꯒꯨꯝꯕꯅ ꯘꯤ ꯊꯥꯛꯇꯕ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯈꯛꯇꯪ ꯊꯥꯛꯑꯒ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯁꯦꯝꯕ ꯌꯥꯎꯋꯦ ꯑꯗꯣ ꯏꯁꯤꯡ ꯊꯥꯛꯑꯒ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯁꯦꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯎꯕ ꯋꯥꯠꯄꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯊꯝꯕꯁꯨ ꯌꯥꯗꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯘꯤ ꯆꯃꯁ ꯑꯃ ꯊꯥꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯖꯦꯒꯔꯤꯗꯣ ꯍꯥꯏꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕꯗꯣ ꯒꯨꯔ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯈꯪꯉꯦꯀꯣ ꯀꯕꯣꯛꯅ 3 ꯂꯧꯔꯗꯤ ꯆꯤꯅꯤꯒꯤ ꯁꯔꯨꯛꯁꯤꯅ 1 ꯂꯧꯕꯤꯒꯗꯕꯀꯣ ꯆꯃꯁꯇꯕꯨ ꯂꯧꯔꯁꯨ ꯒ꯭ꯂꯥꯁꯇꯕꯨ ꯂꯧꯔꯁꯨ ꯑꯗꯨꯒ ꯃꯥꯁꯦ ꯃꯩ ꯂꯩꯊꯔꯒ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯃꯁꯤꯒꯤ ꯆꯥꯡ ꯁꯤꯒꯤ ꯃꯥꯒꯤ ꯆꯥꯡꯁꯦ ꯁꯤ ꯍꯦꯛ ꯁꯣꯏꯔꯕ ꯍꯦꯟꯖꯟꯈ꯭ꯔꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯡ ꯀ꯭ꯔꯥꯡ ꯂꯥꯎꯔꯒ ꯀꯕꯣꯛꯇꯣ ꯇꯣꯠꯄ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯋꯥꯠꯂꯒꯁꯨ ꯀꯕꯣꯛꯇꯣ ꯇꯥꯏꯠ ꯑꯣꯏꯔꯣꯏꯗꯕꯀꯣ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯔꯗꯤ ꯀꯕꯣꯛꯁꯦ ꯐꯖꯅ ꯑꯣꯏꯅꯤꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯀꯨꯞꯅꯕꯨꯗꯤ ꯊꯥꯡꯅ ꯌꯥꯠꯄꯅꯦꯕꯀꯣ ꯎꯠꯇ꯭ꯔꯦ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯗꯣ ꯁꯥꯡꯉꯅꯤꯅ ꯑꯗꯨꯒꯤ ꯈꯤꯇꯪ ꯈꯤꯇꯪ ꯃꯄꯨꯝ ꯌꯥꯎꯔꯤꯁꯦ ꯑꯃꯨꯛ ꯅꯩꯈꯥꯏꯕꯤꯔꯅꯤ ꯃꯩꯗꯤ ꯂꯩꯈꯠꯄꯤꯗꯕꯀꯣ ꯑꯗꯨꯒ ꯊꯥꯁꯨ ꯊꯥꯗꯣꯛꯄꯤꯗꯕ ꯍꯥꯏꯗꯤ ꯁꯦꯟꯅꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗꯅꯦ ꯌꯥꯝ ꯂꯨꯕ ꯊꯕꯛ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯆꯤꯅꯤꯁꯤ ꯌꯥꯕ ꯌꯥꯗꯕꯁꯦ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯈꯔ ꯇꯦꯡꯀꯣꯠꯇ ꯂꯧꯔꯒ ꯊꯝꯒꯗꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯏꯁꯤꯡ ꯈꯔ ꯂꯧꯔꯒ ꯊꯝꯃꯦ ꯑꯗꯨꯒꯤ ꯀꯃꯥꯏꯅ ꯇꯦꯁ ꯇꯧꯒꯗꯒꯦ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯑꯩ ꯌꯥꯗ꯭ꯔꯤꯕꯗꯤ ꯈꯪꯉꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯀꯩ ꯎꯠꯀꯦ ꯍꯥꯏꯕꯗꯣ ꯏꯁꯤꯡꯗꯨꯁꯨ ꯊꯥꯗꯔꯒ ꯀꯃꯥꯏꯅ ꯑꯣꯏꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯌꯥꯗ꯭ꯔꯤ ꯌꯥꯔꯛꯄꯒꯤꯗꯤ ꯃꯥꯏ ꯀꯣꯡꯒꯣꯟ ꯀꯥꯔꯛꯀꯅꯤ ꯑꯩꯈꯣꯏ ꯕꯕꯜ ꯉꯥꯛꯇ ꯉꯥꯏꯔꯛꯀꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯏꯁꯨ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯁꯥꯏꯠ ꯁꯥꯏꯠꯇꯩꯁꯨ ꯂꯧꯊꯣꯛꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯁꯨ ꯂꯩꯊꯕꯤꯕ ꯅꯠꯇ꯭ꯔꯗꯤ ꯀꯥꯁꯟꯈꯤꯗꯣꯏꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯈꯤꯇꯪ ꯂꯧꯔꯒ ꯎꯠꯂꯛꯀꯦꯀꯣ ꯁꯤ ꯌꯥꯗꯤ ꯌꯥꯗ꯭ꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯊꯥꯗꯕꯤꯔꯣ ꯏꯁꯤꯡꯗ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯂꯧꯈꯠꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯤꯅꯤ ꯃꯇꯨꯝꯁꯦ ꯁꯦꯒꯥꯏꯕꯗ ꯔꯕꯔꯗꯧ ꯇꯧꯕ꯭ꯔꯥ ꯇꯠꯄ꯭ꯔꯥ ꯌꯦꯡꯉꯣꯀꯣ ꯑꯩꯒꯤꯁꯦ ꯌꯥꯈꯤꯔꯣꯏꯕ ꯇꯠꯂꯥꯎ ꯃꯔꯛꯇ ꯇꯠꯀꯅꯦꯕ ꯃꯔꯛꯇꯕꯨ ꯇꯠꯂꯦ ꯇꯣ ꯇꯠꯂꯤꯁꯨꯕ ꯇꯠꯂꯤꯕꯅꯤꯅ ꯃꯁꯤ ꯌꯥꯗ꯭ꯔꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯈꯤꯇꯪ ꯋꯥꯠꯂꯤ ꯍꯥꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯔꯛꯇꯣꯔꯦ ꯌꯦꯡꯉꯨꯅꯦ
ꯌꯥꯝꯅ ꯀꯣꯡꯒꯣꯟ ꯀꯥꯔꯛꯑꯗ꯭ꯔꯥ ꯕꯕꯜ ꯌꯥꯝ ꯑꯣꯏꯔꯛꯑꯗ꯭ꯔꯥ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯑꯃꯨꯛ ꯄꯨꯔꯥ ꯆꯤꯅꯤꯗꯣ ꯀꯟꯁꯤꯟꯈ꯭ꯔꯒ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯃꯨꯛ ꯏꯪꯃꯤꯟꯅꯁꯤꯀꯣ ꯍꯟꯗꯛꯇꯤ ꯌꯥꯔꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨꯀꯣ ꯑꯩꯁꯤ ꯊꯥꯗꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯈꯠꯀꯦꯕꯀꯣ ꯂꯧꯈꯠꯂꯒꯅꯦ ꯆꯤꯡꯊꯣꯛꯄꯗꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯔꯕꯔꯒꯤ ꯇꯥꯏꯞꯇꯅꯦ ꯇꯠꯂꯣꯏꯕ ꯁꯤꯁꯦ ꯌꯦꯡꯉꯨꯀꯣ ꯑꯩ ꯆꯤꯡꯊꯣꯔꯛꯀꯦꯕ ꯇꯣ ꯇꯠꯇ꯭ꯔꯤꯁꯨꯕ ꯁꯤ ꯌꯥꯔꯕꯅꯦ ꯁꯤ ꯀꯥꯟꯁꯤꯗ ꯃꯩ ꯃꯨꯊꯠꯄꯤꯔꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯣ ꯕꯕꯜ ꯃꯌꯥꯝ ꯑꯃ ꯀꯥꯏꯁꯦꯀꯣ ꯃꯩ ꯃꯨꯊꯠꯄꯤꯔꯣ ꯃꯌꯥꯝ ꯑꯩ ꯃꯨꯊꯠꯂꯦ ꯑꯗꯨꯒꯅꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯧꯈꯤꯕ ꯀꯩꯅꯣꯗꯣ ꯃꯨꯔꯤꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯣꯠꯄꯤꯔꯣ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯉꯁꯥꯏꯒꯤ ꯆꯤꯅꯤꯁꯤꯒ ꯑꯗꯒꯤ ꯀꯕꯣꯛꯁꯤꯡꯁꯤꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯂꯨꯕ ꯑꯃꯅꯀꯣ ꯁꯥꯅ ꯀꯕꯣꯛꯇꯤ ꯇꯣꯠ ꯇꯥꯕ ꯀꯣ ꯌꯥꯝ ꯁꯥꯕꯗꯤ ꯑꯣꯏꯗꯕꯅꯦ ꯑꯗꯨꯁꯨ ꯁꯥꯗꯤ ꯁꯥꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯍꯦꯛ ꯇꯣꯠꯍꯧꯗꯕꯗ ꯑꯃꯨꯛ ꯀꯕꯣꯛꯁꯦ ꯆꯤꯅꯤꯁꯤꯗꯤ ꯅꯞꯄꯒ ꯑꯩꯈꯣꯏ ꯐ꯭ꯔꯥꯡ ꯂꯥꯎꯔꯒ ꯂꯩꯗꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯇꯨꯝ ꯇꯥꯕ ꯌꯥꯔꯣꯏꯗꯕꯀꯣ ꯈꯣꯏꯗꯨꯝ ꯑꯣꯏꯅ ꯇꯥꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯂꯨꯁꯨ ꯂꯨꯕ ꯑꯗꯨꯒ ꯌꯥꯝꯁꯨ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯍꯥꯟꯅ ꯐꯖꯅ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯊꯝꯃꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯘꯤ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯦ ꯘꯤ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯍꯥꯞꯄ ꯌꯥꯏ ꯑꯗꯣ ꯘꯤ ꯍꯥꯞꯄꯅꯗꯤꯅꯦꯀꯣ ꯁꯥꯏꯅꯤꯡ ꯀꯥꯕꯅꯦ ꯂꯪꯕꯅꯦ ꯍꯥꯎꯕꯅꯦ ꯀꯨꯏꯅ ꯊꯝꯕ ꯌꯥꯕꯅꯦ ꯅꯠꯇ꯭ꯔꯒ ꯘꯤ ꯂꯩꯇ꯭ꯔꯒꯅ ꯁꯥꯏꯠ ꯑꯃꯗ ꯏꯁꯤꯡ ꯇꯦꯡꯀꯣꯠ ꯑꯃ ꯊꯝꯕꯤꯔꯣ ꯑꯗꯨꯒꯅꯦ ꯁꯠ ꯂꯧꯔꯒꯅꯦ ꯁꯠ ꯃꯇꯨꯝ ꯇꯥꯍꯧꯒꯗꯕ ꯃꯌꯥꯝ ꯀꯣ ꯁꯨꯃꯥꯏꯅ ꯁꯥꯗꯤ ꯌꯥꯝ ꯁꯥꯏ ꯑꯩ ꯈꯨꯠ ꯉꯁꯪ ꯉꯥꯡꯉꯛꯏꯁꯦ ꯎꯕ꯭ꯔꯥ ꯃꯌꯥꯝꯗꯣ ꯁꯥꯏꯕ ꯑꯗꯣ ꯁꯥꯔꯁꯨ ꯈꯤꯇꯪ ꯈꯥꯡ ꯇꯥꯔꯦ ꯌꯥꯝ ꯁꯥꯏꯌꯦꯅ ꯈꯥꯡ ꯉꯝꯗꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯐꯖꯔꯗ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯇꯥꯔꯛꯄ ꯎꯠꯂꯛꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯐꯣꯟꯁꯦ ꯏꯁꯇꯦꯟꯁꯦ ꯈꯔ ꯆꯥꯁꯟꯅꯗ꯭ꯔꯦꯕꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯀꯟꯁꯤꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯇꯅ ꯁꯠ ꯊꯝꯕꯒꯤꯀꯣ ꯁꯨꯃꯥꯏꯅ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯘꯤ ꯍꯥꯞꯄꯒꯤ ꯃꯔꯦꯛ ꯀꯥꯗ꯭ꯔꯥ ꯑꯗꯨꯒ ꯁꯥꯕꯁꯨ ꯈꯤꯇꯪ ꯈꯥꯡꯕ ꯉꯝꯕꯅꯦ ꯑꯗꯣ ꯈꯤꯇꯪ ꯄꯨꯁꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩ ꯁꯤꯒꯤ ꯘꯤꯁꯦ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯒꯅꯦ ꯁꯤꯒꯤ ꯑꯩꯅꯅꯦ ꯈꯥꯕꯩꯁꯦ ꯁꯤꯒꯤ ꯆꯥꯡ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯅ ꯈꯥꯕꯩꯁꯦ ꯂꯧꯔꯒ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯥꯎꯕ ꯃꯥꯟꯅꯅꯕ ꯍꯥꯏꯅ ꯑꯩꯅ ꯀꯕꯣꯛꯁꯦ ꯇꯥꯖꯔꯦ ꯑꯗꯨꯒꯅꯦ ꯀꯕꯣꯛꯁꯦ ꯍꯦꯛ ꯁꯥꯕ ꯂꯣꯏꯔꯒꯅ ꯐꯣꯡ ꯁꯥꯔꯒ ꯆꯥꯕꯗꯤ ꯍꯥꯎꯕ ꯑꯗꯨ ꯁꯣꯏ ꯂꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯀꯨꯏꯔꯒ ꯇꯥꯏꯠ ꯑꯣꯏꯔꯒ ꯑꯗꯒꯤ ꯃꯥꯁꯦ ꯑꯩꯅ ꯉꯧꯊꯣꯛꯈꯤꯗꯅꯀꯣ ꯑꯗꯣ ꯀꯔꯛ ꯂꯥꯎꯔꯒ ꯍꯥꯎꯕꯅꯦ ꯑꯗꯨꯅ ꯑꯩ ꯍꯟꯗꯛꯀꯤ ꯏꯃꯣꯏꯅꯨꯁꯤꯒꯤ ꯏꯁꯥꯅ ꯁꯥꯖꯕꯗ ꯀꯠꯆꯒꯦꯅ ꯑꯩꯅ ꯏꯁꯥꯅ ꯁꯥꯖꯕꯅꯦ ꯀꯅꯥꯒꯨꯝꯕꯅ ꯏꯁꯥꯅ ꯁꯥꯔꯒ ꯀꯠꯅꯤꯡꯉꯗꯤ ꯃꯌꯥꯝꯁꯨ ꯁꯥꯕꯤꯌꯣ ꯍꯩꯕ ꯃꯤꯅ ꯍꯩꯔꯦꯀꯣ ꯅꯠꯇ꯭ꯔꯒ ꯕꯖꯥꯔꯗ ꯂꯩꯔ ꯀꯠꯅꯤꯡꯕ ꯃꯤꯅ ꯑꯗꯨꯝ ꯕꯖꯥꯔꯗꯩ ꯂꯩꯔꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯕꯣꯛꯀꯨꯝꯕꯁꯦ ꯌꯥꯝꯅ ꯐꯖꯅ ꯐꯪꯉꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯐꯪꯉꯦ ꯑꯗꯨꯏꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯄꯥꯝꯕ ꯃꯑꯣꯡꯗꯨ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯏꯁꯥꯅ ꯁꯥꯖꯔꯒꯦ ꯑꯗꯨꯒ ꯏꯃꯥ ꯏꯃꯣꯏꯅꯨꯗ ꯐꯖꯅ ꯀꯠꯆꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯈꯤꯇꯪ ꯅꯤꯖꯍꯧꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝ ꯋꯥꯅꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯣꯛꯅꯕꯀꯣ ꯑꯗꯣ ꯑꯩ ꯌꯥꯝꯕ ꯀꯕꯣꯛꯇꯤ ꯅꯠꯇꯦꯕꯀꯣ ꯈꯔꯗꯅꯦ ꯑꯗꯨꯏꯁꯨ ꯑꯩꯅ ꯁꯥꯔꯤꯉꯩꯁꯤꯗ ꯃꯌꯥꯝꯗ ꯎꯠꯆꯍꯧꯒꯦ ꯑꯗꯒꯤ ꯁꯥꯅꯤꯡꯕ ꯃꯤ ꯌꯥꯎꯔꯝꯃꯗꯤ ꯀꯥꯟꯅꯗꯣꯏꯅꯤꯗꯅꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯩ ꯎꯠꯆꯕꯅꯦ ꯑꯩꯅ ꯌꯥꯝꯅ ꯑꯩ ꯃꯉꯥꯏꯔꯦꯅ ꯇꯧꯕ ꯅꯠꯇꯦꯀꯣ ꯀꯅꯥꯒꯨꯝꯕꯅ ꯅꯪ ꯃꯉꯥꯏꯔꯦ ꯍꯩꯔꯤꯁꯦ ꯀ ꯍꯥꯏꯕꯁꯨ ꯍꯦꯛ ꯌꯥꯎꯏ ꯃꯥꯏ ꯋꯥꯈꯜꯅꯦ ꯑꯗꯨ ꯇꯥꯔꯦ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯩꯒꯤꯗꯒꯤ ꯀꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯄꯥꯝꯗꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯛꯏꯕ ꯂꯥꯏꯛ ꯇꯧꯕꯤꯔꯛꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯕꯁꯤꯡꯗꯨꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯨꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯨꯒꯤ ꯌꯦꯡꯉꯒ ꯑꯩꯅ ꯀꯥꯟꯅꯒꯗꯕ ꯌꯦꯡꯉꯒ ꯑꯗꯩ ꯃꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯔꯦꯁꯤꯄꯤ ꯌꯦꯡꯉꯒ ꯁꯥꯖꯕꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯌꯥꯝ ꯐꯖꯅ ꯑꯃ ꯅꯛꯁꯜꯂꯛꯀꯦ ꯐꯖꯗ꯭ꯔ ꯃꯌꯥꯝꯗꯣ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯁꯤ ꯏꯪꯉꯀꯥꯟꯗ ꯐꯖꯅ ꯍꯥꯎꯔꯅꯤ ꯑꯩ ꯐꯖꯅ ꯂꯥꯏꯗ ꯀꯠꯂꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯣꯏꯅꯨ ꯈꯣꯏꯔꯝꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯎꯠꯄ ꯉꯝꯃꯗꯤ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤꯅꯦꯀꯣ ꯁꯤ ꯈꯇꯪ ꯊꯣꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯃꯑꯣꯡ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯁꯤꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯏꯐꯔꯦ